ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯒ ꯔꯣꯃꯦꯟꯁ ꯇꯧꯗꯅ ꯅꯪꯅ ꯃꯣꯇꯣꯔ ꯁꯥꯏꯅ ꯂꯩꯔꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯇꯥꯃꯣ ꯔꯣꯃꯥꯟꯁ ꯇꯧꯁꯤ ꯍꯥꯏꯕ ꯔꯣꯃꯥꯟꯁ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯊꯣꯏꯕꯤ ꯑꯩ ꯈꯪꯗꯦꯅꯦ ꯔꯥꯝꯄꯨꯔ ꯀꯧꯕ ꯈꯨꯜꯗ ꯊꯣꯏꯕ ꯀꯧꯕ ꯌꯥꯝꯅ ꯀꯇꯂꯥꯏ ꯆꯨꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯌꯥꯝꯅ ꯀꯇꯂꯥꯏ ꯆꯨꯕꯗꯩ ꯃꯃꯥ ꯃꯄꯥꯅ ꯅꯣꯡꯃ ꯂꯨꯍꯣꯡꯕꯤꯔꯦ ꯄꯄꯥ ꯅꯪꯗꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯨꯄꯤ ꯍꯩꯅꯗꯦ ꯍꯥꯏꯅ ꯀꯔꯤꯒꯤꯅꯣ ꯄꯄꯥꯅ ꯉꯁꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯤꯔꯤꯁꯦ ꯅꯪꯅ ꯌꯥꯝꯅ ꯀꯇꯂꯥꯏ ꯆꯨꯕꯗꯣ ꯑꯗꯨꯅꯅꯤ ꯄꯄꯥꯅ ꯉꯁꯤ ꯂꯨꯍꯣꯡꯕꯤꯔꯤꯁꯦ ꯅꯨꯄꯤꯁꯦ ꯊꯤꯔꯒ ꯅꯪ ꯈꯔ ꯀꯇꯂꯥꯏ ꯆꯨꯕ ꯐꯔꯛꯀꯅꯤ ꯍꯥꯏꯅ ꯆꯠꯂꯣ ꯉꯁꯤ ꯅꯪꯒꯤ ꯁꯨꯍꯥꯒ꯭ꯔꯥꯠꯅꯤ ꯅꯪ ꯈꯨꯠꯂꯥꯏꯗꯣ ꯄꯋꯥꯔ ꯍꯥꯞꯄꯨꯔꯣ ꯅꯪ ꯅꯨꯄꯤꯗꯣ ꯅꯪ ꯉꯥꯏꯕꯗ ꯑꯗꯨꯒꯩ ꯊꯣꯏꯕꯗꯣ ꯃꯥꯏ ꯅꯨꯄꯤꯒꯤ ꯔꯨꯝꯗ ꯆꯪꯉꯒ ꯇꯨꯃꯤꯟꯅ ꯃꯣꯇꯣꯔ ꯁꯥꯏꯅ ꯂꯩꯈ꯭ꯔꯦ ꯇꯥꯃꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯒ ꯔꯣꯃꯦꯟꯁ ꯇꯧꯗꯅ ꯅꯪꯅ ꯃꯣꯇꯣꯔ ꯁꯥꯏꯅ ꯂꯩꯔꯤꯁꯦ ꯀꯩꯗꯧꯔꯤꯅꯣ ꯇꯥꯃꯣ ꯔꯣꯃꯥꯟꯁ ꯇꯧꯁꯤ ꯍꯥꯏꯕ ꯔꯣꯃꯥꯟꯁ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯊꯣꯏꯕꯤ ꯑꯩ ꯈꯪꯗꯦꯅꯦ ꯇꯥꯃꯣ ꯅꯪ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯇꯥꯃꯣ ꯁꯦ ꯅꯪ ꯃꯣꯇꯣꯔ ꯁꯥꯏꯔꯨꯀꯣ ꯑꯩ ꯆꯠꯂꯦꯀꯣ ꯊꯣꯏꯕꯤ ꯅꯪ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯇꯥꯃꯣ ꯑꯩ ꯑꯝꯇ ꯕꯥꯊꯔꯨꯝ ꯆꯠꯂꯨꯒꯦ ꯏꯕꯦꯝꯃ ꯅꯨꯡꯗꯥꯡꯁꯤꯒ ꯅꯪ ꯍꯧꯖꯤꯛ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯃꯣꯇꯣꯔ ꯄꯤꯖꯔꯝꯃꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯒꯦ ꯇꯧꯔꯤꯅꯤ ꯑꯗꯨꯒꯤꯗꯤ ꯋꯥꯔꯨꯅꯨ ꯍꯦ ꯊꯣꯏꯕꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯁꯦ ꯄꯤꯌꯣꯔ ꯁꯤꯡꯒꯜꯅꯤ ꯂꯥꯛꯑꯣ ꯑꯩꯒ ꯂꯩꯔꯁꯤ ꯂꯥꯛꯑꯣ ꯉꯁꯤꯗꯩ ꯑꯩꯕꯨ ꯍꯅꯨꯕꯁꯤꯒ ꯂꯩꯔꯁꯤꯔꯅꯦ ꯍꯣꯏꯗ ꯃꯤꯅ ꯍꯜꯂꯛꯄꯤ ꯍꯥꯏꯅꯗꯤ ꯁꯔꯨꯛ ꯍꯅꯨꯕꯁꯤꯒ ꯑꯣꯏꯅ ꯂꯩꯔꯒꯦ ꯑꯩ ꯂꯥꯛꯑꯣ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯕꯥꯅꯤ ꯔꯣꯃꯥꯟꯁ ꯇꯧꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ